Ngarang nungdaran phongkhiba pandangi pauchedagi maroiba pau khara khangatchiraga miyamna khudo tamjage amuko amadi TUC na sinduna khongjomdagi thauram pangthokhrei Manipur kanabagi damakta lanthengnariba singda khoikha lenkha tharaga ngangbagi leinabi thadoksi nando All Manipur United Craft Organization amuko amadi Thangmaiba United Craft TUC anina khusamnaduna thangmaiban cherauk jingda Laiba thauba singi khumbamda kumja lising amaga chanipa maudraga mathoigi April kungo homdoigi khongjom lanfamda maraibak kitamak mathwai kathraba paunagi mitamda haika laikat tamduna adungai khongjomgi lanfamda Manipurgi lamisingna mafurupu ikai khumnaba amadi ningsingbagi thorong pangthokre haina amukogi chiro amana hairi amukogi secretary publicity haisna fore mangangna thadorokpa chiro amana hai Haika leka tambagi thorom aduda Manipurgi maru oiba maira paibi ki luchingbi kaya mahirulu ki luchingba kaya organization kaya ki luchingba kaya amadi miyamna saruyaki thorom aduga mai lainana amukogi president Phairoi Jamnando Luwangna phongdokhibada kumja lisingmaga chanipa maudraga mathoigi khongjomda mapung oiba lampham oiraga songnakhiba Manipurgi aroiba ningtamlan amadi madugi mamanggi ningthoro kayagi haktakta songnakhiba iraiba ifuruk ngaknaba amadi atopa leibak kaya khudum chanbagi lamfamsing aduda Manipurgi lamisingna maru oina maitai lamisingna yamna henna thauna leina haisingna ninghanadana lanthengnaduna chahi cha kaya maningtamba amadi maitaisingi matik mathauna adu yumlonaba leibak kayagi mamangna uppa ngamlibadu maitai lamising aduna thaksi khaksi khangna ireba ifuro haiba sidagi ahemba amata leite haba wakholonda lanthenakibani maitaisingna lan chapa matamda langi lalong khangbasingna Ningthina takliba pautaksing adu thamoi sengna lausinbagi hainabi maitai lamisingda leirakibani sahija kaya pikhraba lebak Manipurna maning tamna haina humna panduna lakhibani asumna maning makha tamna sahija kaya palakhiba Manipur asi kumja lising amaga chanipa maudraga mathoidagi lising amaga chanipa kunga manga fawa awa Brahma Myanmargi makhuta maithiduna sahi tare khuntakpa amadi kumja lising amaga chanipa maudraga mathoigi Angro Manipur wada Manipur sina British ki makhuda maithiduna sathiraba China chaitheng ama phangkhiba du leibak ki angam athau oiriba ningthau macha singgi marakta yanaraktaba amadi makhogi khutpu semnaduna power hena pamba amadi angam tanabadagini haibasi yamna mayek sema khudam leiraba asidagi ekhoina para tamba natra para phaba ngamdrabade ekhoisi ariba nungi yukta hanjimane hana lawroidabagi maram leibra Nando Luwang na makata na phongdokhibada Maraiba kanaba lanfam khudimakta matam matamgi leibakki ningthau amadi angam mathau kaya na mangsin thajuna makhoigi lamisingbu ningthina chingko nakonduna lanthengnakibana iramda Manipur achi chahi cha kaya yeknabana thugaiba ngamdana lakhibani haibasi ngasigi Manipurgi lengakpasingna ningsingba kanagani hauji Manipur thugainaba lan tarakliba asi makhai phangna maithiba pinabagidamakta aikhoina thaksi khaksi tawgadaba tawroidaba khangna isana napal yaudana Pariba khulai adu imachelda onsinaba nate haibasi adu ningsingduna akhoina tawriba thaba asi fajaba puari amagi leimaida ihaugadoribana haibasi matam pumbada ningsingminasi sahi tare khuntakpagi matam amadi khongjomlangi matamda maitai lamisingna hiram kayada pendaba leikhrabasu imase onsinabagi tangka adumadi kalaga chakhibani lamising aduna yeknaba adu tabu mayek sengna uraga lanthengnakibani Madumangna miyamna adungaigi athaubasingbussu sahi khudingi haikat leikat tamduna ikat khumnaba ulibani karigumba Manipurgi lamising aduna matamduda makhoida leikhiba pendabasing aduna maram oiraga imasenda onsilamlabadi makhoigi mafam puarigi leimaida amamba oina natraga musi oina leigani hauji Manipurgi oiriba phibam asiga mai leinana phongdokhibada thwai khubakta haptuna Manipur kanabagidamakta lanfam kayada lanthengnariba Ichil inausingi marakta karigumba asoiba macha yorokpada makhoina mamangda tawkhiba singthaningai oiba thabaksing adudi inai nainabidana hekta khoikha lenkha tharaga ngangbagi hainabije thadokpiyo haiki miyoi ani drug konana fare Narcotics and Affairs of Border Naba Police Station amade Thawa District apumba team amana nupi ama yauna miyoi ani heroin kg ani ga gram chani ga konana fagakhre Police na faraba miyoi ani adudi Chandian District Penajing Village tagi El Alexander Chaini Fuga Tare Apopa Wangchau amadi Lalong Khulendagi WS Pela Anna Mapuroiba Khulu Moring Analkawi Police tagi fangma paugi matung ina tha asigi kungamathoigi numidang wairang pung 5 makharom taba duwaida
Imphal More Lambi National Highway 102 saruk ama oiriba Khongjong War Memorial Gate manak Samlam Lamkhaida achat awok check tawbagi thabak chathakhi check tawringai aduda alto car ama khamduna thiba hombagi thabak chathabada transparent oiba plastic khaw ani da heroin powder kg ani hemba adu soft case chamaga mawdragani panda haptuna yoramba thengna khibani khutakta polam adu phagapaga lodina mioi ani adu su faraba matung makhoigi mathakta case ama lokhatuna thigapa hokre hairi relief camp da laiba disabled singna mateng pangkhre State Platform of Disabled People's Organization Manipuri Advisor oiriba Manedegi Chairman T Peterna sponsor tawduna relief camp da laiba disabled singda ngasi jumbo box amadi tisa sing mateng pangkhre mateng pangba aduga mai leinana SPDCO Manipur gi President MD Yunus Khan phongdorakpada relief camp da laiba disabled sing gi manungda nongmagi soiba yadraba medicine kaya mathau taba yoromba thengnaki adubo hauji chendamfam leitabana medicine adu leiba ngamdabagi khudongsadaba kaya mayoknarambagi phibam thengnaki maramachina hiramachida medical department na meyeng changbiduna lokhatpa yaba thabaksing lokhatpiyo hairi Thamaibain Tombisna High School takdona hangba relief camp da leiba disable oiraba ijal amana hidak langthak leiba ngamdabagi awaba mayoknariba achigi wafam thanglappaga loinana mari leinaba department na meyeng changbiyo haiba wafam phongdorakli relief camp asida laiba disable amaso Aadhaar amadi disable certificate fawa paidabana karigumba khudongzaba ama fawa phangdri haiba wafam thamlakhi makha tarakpo oine editorial ge pawdumi yamna thamjage ani suba khongjam lan laktana ba India lengang na sinsi Manipur gi puari ga sagona ba leba ke thakta pangthokpa thoram singi manungda April 19 asisu amani haukiba chai chama 19 gi matam aduda maithiraga ni khangna Mama Lebaki damak yingno baga lanthengnaki ba layoikraba thongna faraba ipa ipusing adubu ningsimbagi thorom chahi khudingi pangthokibagum chaliba chahi asidasu adungai 1993 da Beatrice ka songnakiba landa thawaina ponda pikiba athauba layoikraba ipa ipusigi mafamda ikai khumnabagi thorom pangthoknakre pangthokiba thorom asi icham chamna pangthokpa thorom amadi natte haibasi ngasigi Manipurgi miyamna khangaduna leiri Maramdi matam adugi malemgi lebaki sarok mari thokpagi amadi Beatrice ki oiraba malemgi lebak kayana lanthengnabada araiba oidraba Beatrice ka Manipur gi matam adugi ningthau amadi maraibak ningnaba athawa singna thongna fana lanthengnakhiba aduna maram oiraga maithiraba su matam adugi mathongna faraba athawa ipaipu sing adubu ngasigi mirol ne ikai khumnaba asimak yamna matik charaba ikai khumnabagi thorom amani khanbana Maram oiraga state asina leibak ki thakta khongjonggi numit April 19 asi pangthoknari nakal amaromda leibak ki oina apumbagi sakta ngapnagi damakta ngasigi Manipur gi miyamne April 19 gi thorom pangthoklaga state asida yelomi oina khundaminariba furu kanglosingna lamdam asina ningkha tamna ningthau pamba leba oina leirambagi chakthokchaba ngasigi Manipur gi yelomi punamakna khanariba sima haukiba chai chama 19 gi mamangda palamba Ining tausing aduna mama lebak Manipur gi damak thongna fana yeknaba kayabu thongna fana thengnaraga marebak ki ning tamba ngangnaba hotnaramba kaya sing adubu kaudana leiri haibagi khudam oina lamdam asigi yelomi furu kanglu khudimakna ngasi mapan lamdagi nongna lakpa furu kanglu sing ni yelomi singi mayokta landarakliba asida puna thengnaminabagi yamna maru oiba matam oire haibasi khangminaba chungani khali Nakal amaromdana Manipur na Bharata tilaba matungda ningsingba thoktraba matamdagi lamdam asida laiminaraklaba furup kanglup yelomi singwa ngasigi India langakna ngapi sembibada thamoi sena mathau pangthokningbagi apamba kayabu ngasigi state asigi yelomi singna laurakpa tha 12 phajilakadore habasik ngasigi Manipur miyamna khangnaramlagani adubu ngasi phawa lamhen tu hemba sing maru oina narcotics kokizo sing asibu mapumphana laksinbagi akhanaba Thorang paikhatpagi mami ita tadabogum tawri haina lamdam asigi maike kiyadagi miyam ngangnarakpa chahi ama pharakadawraba asimakti lamdam asigi yelomi singi oinade yamna leibak thiba haiba yai la le khanglaba haijimba oidaba ngangba asemba puari da yumpham oiba puari ibada ikai khangdraba sing asibu ngasigi India langangna maragi matung ina cherak piba yaraba fawbada tha taramatu hena laksinna lekpa asina Maram oiraga chahi chamaga 19 gi matam adugi khongjonglan asigumba ama amu ani suba khongjonggi lan lakadra haibagi chingnaba leibagi sang noma gi helakpa pau kaya amuk lamdam asigi maike kiyadagi ngangnaba hawrapagum tawri
Maram aduna ningsingba thoktraba matamdagi leyaklaba Manipurgi yelommisingbu ngasigi India leingakna kanglon chumna ngakpiraga aramba tawbasing chayrakpiraga state asibu mahawsagi phibamda hanjinnaba hotnahaningi.